뭐 소셜 미디어는 그러니까 콘데 쉐어 또 미기는 말하는데 뭐 또 아이씨 떡들이 게 떡들노. 미는 아니지 콤데나가 떠오이네. 이 두관 보고 속에 영상이 봐봐야 속히는 거. क्या लगी सुबह या खाई राखो ताई तुम नहीं अंदर नहीं अंदर नहीं तो काय पे चलो चलो सही नहीं 자소 कहीं नहीं 왜 앞에 이렇게 많이 되나 नहीं खाने से तो 하면네 कहीं तो 이제 뭐呀这边转去了米来ꯆꯥꯛ ꯆꯥꯅꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ 소피아를 짠하자 하길래 ꯑꯗꯣ ꯏꯟꯗꯤꯔꯥꯗꯨꯕꯨ ꯌꯥꯎꯗꯣꯏꯔꯣ ꯌꯥꯎꯔꯣꯏꯗꯣꯏꯔꯣ 마지 야옹이 해 또 퍼럭 다니 해 ꯑꯗꯣ ꯃꯊꯪꯗꯗꯤ ꯌꯥꯎꯍꯟꯁꯤꯀꯣ ꯃꯥ ꯌꯥꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ 한데 요리 시 비디오지 ꯍꯥꯏꯃ ꯁꯤꯗꯤ ꯍꯥꯏꯃ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯃꯥꯅꯒ ꯁꯤꯒꯨꯝꯕ ꯈꯔ ꯄꯥꯝꯖꯕꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯇꯝꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯚꯥꯏ ꯑꯩꯉꯣꯟꯗ ꯁꯦꯌꯔ ꯇꯧꯔꯛꯑꯣ ꯑꯩ ꯌꯦꯡꯒꯦ ꯑꯃꯨꯛꯀ 떠오르면 이요 와 네哎，行了，哎，过来呗，我鞋都去了，鞋都去了。시바 시 너나 이래 뭐 혼나요 왜? 아들 계시 낭 밤비로세 가수로 이거를 집에 또 이게 낭 장고 돼 있다 또 cây mình 아 너 올라 보지 왜 아씨 뭔 타원 타이네 đâu rồi nè nị ba xí da xí dùng cái gì học sinh đâu đấy học sinh đâu đấy 반 누비 야이 바 갑자기 바바 떠서로 시야 떨어 봐 sẽ đâu 세 바바 떨어 응원 떨어 ấy đâu 기에 우리도 속에 간데 응원도 스톱 간안 떠 ꯑꯁ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ ꯃꯅꯤꯄꯨꯔꯁꯤ ꯚꯥꯏꯔꯦꯜꯒꯤ ꯚꯥꯏꯔꯦꯜ ꯉꯥꯛꯇ ꯐꯦꯁꯕꯨꯛꯁꯤꯗ ꯋꯥꯏ ꯁꯥꯏ ꯇꯧꯔꯤꯁꯤ ꯑꯁ ꯑꯩꯈꯣꯏꯗꯤ ꯁꯤ ꯌꯦꯡꯖꯔꯒ ꯃꯇꯝ ꯂꯦꯜꯂꯤꯅꯤꯅꯦ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯅꯦ ꯇꯧꯔꯤꯁꯤ 자소 कहीं नहीं 시대 호신이네 앞에 이렇게 많이 되나 아스 그냥 떨어지네 순이야 नंगी वीडियो फेसबुक पर वायरल हुई कहीं ना ऐसे कोई वीडियो ना बाय 이것도